ꯅꯪꯒꯤ ꯈꯟꯕ ꯋꯥꯍꯩꯗꯣ ꯇꯝꯕꯤꯔꯣ ꯅꯥꯞꯄꯗ ꯍꯥꯏꯔꯣ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯒꯤ ꯈꯟꯕ ꯋꯥꯍꯩꯁꯤꯡ ꯍꯥꯏꯕꯤꯔꯣ ꯉꯥꯎꯍꯜꯂꯣ ꯑꯩꯕꯨꯁꯨ ꯆꯥꯛꯍꯜꯂꯣ ꯋꯥꯍꯩꯗꯨꯅ ꯃꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯒꯅꯤ ꯉꯥꯎꯍꯜꯂꯣ ꯑꯩꯕꯨꯁꯨ ꯆꯥꯛꯍꯜꯂꯣ ꯋꯥꯍꯩꯗꯨꯅ ꯃꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯂꯅꯤ ꯅꯪꯇꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯕꯤꯕ ꯅꯨꯡꯁꯤꯕꯤꯔꯤꯈꯤ ꯄꯤꯕ ꯃꯁꯛ ꯅꯥꯏꯗ꯭ꯔꯕ ꯊꯃꯣꯏ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯩꯅ ꯅꯪꯕꯨ ꯌꯥꯖꯕ ꯃꯄꯣꯛꯇꯒꯤꯇ ꯅꯪꯕꯨꯗꯤ ꯐꯪꯂꯔꯣꯏ Kurumjay ma'am, hi guys. If you like my video, please like, share, subscribe and comment down below. Mayam na aigi video jibi nung shibiduna like, share, subscribe aduga comment ju tobiramo. Thank you.